ngasi phongkiba masum thokiba thawdo wathoksingi maruibi I pausung khongosaraga Manipur top channel ki mekidi gi myamna thamjagi ahanmada Sanga Express tagi lakusaraga mari positive oiduna taragum da shukre hospitalization name gani scientist hawkiba pung kun gi mari gi manungda CRPF personal ahum yauna miyoi mari positive oiba thingna hairi amaramda lebas gi miyoi sing vaccine kapkiba madi natural infection maramoiduna hybrid immunity leibana kanna sandurok liba no bo bere na sina maramoiduna kayan hospitalized tawro haina scientist na phongtokre Manipur government ki COVID-19 kamal control room dagi health department ki spokesperson thadorak pa sirolaman hai hawkiba pung kun ga mari ki COVID-19 gi test tawkhibising gi manungda miyoi mari positive oiramkhi positive oiba ahumdi Imphal West district laiba CRPF ki samaga mapan super battalion gi personnel singi atopa maduna Imphal East district ki khurai digi sei 100 ga mathuiram surabi amani ma COVID ki second dose ki vaccine kapre amadi atai laina sing sagona dun leibini ma hospital amada pukhatuna layeng dihari amasum official oiba sirura dun hai miyoi mari positive oikiba si tharaga Manipur da housing active case tara leiri adumaina mak ngarang COVID-19 common control room na thadorakhiba sirula manadi ngarang nungthil pung ani phawgi hawkiba pung kun gi mari gi manungda nauno positive oikiba ama tharaga Manipur da puna active oiba nipan surai khibani Manipur matam sana COVID-19 positive oiba thengnaraktraba matungna handak Jenims ta Hyderabad gi laktuna doctor PG tamliba ma thengnakraba matungna ngarang phawbra thengnakiba positive oiba mapan surabasu ama discharge tawkhibdi active case masing nipan lekhibani nauna positive oiba mari tharaga active case tara sure harabasu active oiba ani karam tawkhrabagi haiba optional oiba sirol aduna phongdorakti House Power Handaki known active oinerkiba sida Manipur positive oikiba masing purna taragum de shukre thasagi nipanda COVID vaccine kapkidaba loinana Manipur House Power kapkiba apunba vaccine dose masing lakun tragan tu lising humpuga mapanga samaga mangada leiri state immunization officer gi source paladuna government ki sirol sinhai kapkiba dose ngasi ki manung ahan dose na lak taraga turku lising nifuga mapanga samri go humdra ani su dose na lak taraga humde gi lising kuntraga mapanga sani ga taraga mapani amadi precaution dose na la ani gi lising marfuga samri ga taraga turni covid ki sana kanglon singak tunu covid laina sangdana ba honasi haibu wafam siolladuna thamlakbu loinana face mask upsi khut sahamsi Miam tin mampam sing sangum siamadi COVID vaccine kapthok se bu wapam thamlaki mari lena ba pawman handak lewa sita khangau COVID-19 positive oibigi sang hengalak pa loinana numaiju numiki ayuk to fangkiba report ki matung ina hoki pa pung kun ga mari gi manung dami lising manga sahungu yang hai ketar positive oiki nauna positive oiki sing tharag lewa asida house active case lising gun tragani thoiga sanipan ga taraga mari sure mari hoki ba pung kun ga mari gi manungda positive oiba taraga mathoi lekhidaba ga loinana shihiba mi gi masing lak manga ga lising gun traga sampan ga humfu ga manga sukre panmaya badi khanghaudana positive oibagi sangwong khalakpa ga loinana Union Health Minister Mansuk Mandabiana lebas gi state singa madi Union Territory singi Health Minister amadi makok thongbu official singa virtual loina mi pampang toktuna hospital singi phiba minister masana review tawduna lakhotliba thabak sing monitor tawna ba khan khiba ga loinana thas gi tara amasum taraga mathoida hospital singda mock drill tawna ba khan khibani hauji covid positive oiba hengalak liba si covid ki anuba variant XBB.1.16 nani haina scientist na phungdo khiba loinana leba asidadi covid vaccine hana na kap khiba madi natural infection na hybrid immunity leraba ka hena hospitalization tawgi phibam leiroi khre leba asigi mafam kya da covid positive oibising gi sample genome sequencing tawbu loinana ayama positive oibising anoba variant asini haiba khangmang khre anoba variant asi India yauna malem gi leba kungani thoida sandurak libini Yamna ka hena mi pain ngai oidrabasu India gi mafam kya da covid sandurakhiba si yengduna state ayamada maru oina Kerala Haryana Tamil Nadu Orissa Jharkhand Gujarat Puducherry Delhi Maharashtra na singmud akan mon section thorang gi thabak sing lakot kren su pausna makatana su phungdorakli atoba pawmanamu Hayingkhoi singi attack ta ani Sire mari sokle Maharashtra gi Chandrapur district Hayingkhoi singi attack ta miwe ni sikre amasum atopa mari na sokle haina forest official amana se phungdokre Official do na phongdo pugi matung na thawdo do Chandrapur district ki Nagabit Alsil gi manung sana laiba Satabahini area da ngang nuidang thokibani miyoi taruk tu Satabahini laisang na satpada Hayingkhoi sing attack torokhibani aina phongdok laduna assistant forest ahum officer ki ar dondani na ki
ꯊꯧꯗꯣꯛ ꯃꯤꯑꯣꯏ ꯅꯤꯁꯤꯀꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯔꯤꯗꯨꯅ ꯁꯣꯛꯈꯤ ꯃꯥꯅ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯅꯥꯒꯄꯨꯔꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯥꯌꯦꯡꯂꯤ ꯍꯌꯦꯡꯈꯣꯏꯒꯤ ꯑꯦꯇꯦꯛꯁꯤꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯎꯃꯪ ꯃꯅꯨꯡꯗ ꯂꯩꯕ ꯂꯥꯏꯁꯪ ꯑꯗꯨꯗ ꯇꯨꯔꯤꯁꯁꯤꯡ ꯆꯠꯄ ꯊꯤꯡꯂꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯄꯜꯂꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯁꯥꯝꯗ PFI CFIꯒꯤ ꯂꯨꯆꯤꯡꯕ ꯑꯍꯨꯝ ꯐꯥꯔꯦ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯂꯣꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯄꯣꯄꯨꯂꯔ ꯐ꯭ꯔꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ PFI ꯑꯃꯁꯨꯡ ꯀꯦꯝꯞ ꯐ꯭ꯔꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ CFIꯒꯤ ꯂꯨꯆꯤꯡꯕ ꯑꯍꯨꯝ ꯕꯔꯄꯦꯇꯥ ꯔꯣꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯐꯥꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯥꯎꯃꯤꯁꯤꯡꯗ ꯕꯔꯄꯦꯇꯥꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯑꯃꯤꯇꯥꯕ ꯁꯤꯟꯍꯥꯅꯥꯏꯀꯤ ꯐꯥꯔꯕ ꯑꯍꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯅꯤꯅ PFIꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯅꯤ ꯑꯃꯁꯨꯡ ꯑꯃꯅ CFIꯒꯤꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯗꯤꯜꯂꯤꯗꯒꯤ ꯇ꯭ꯔꯦꯟ ꯑꯃꯗ ꯊꯨꯡꯂꯕꯒ ꯁꯒꯣꯜ ꯁꯅꯨꯞꯀꯤ ꯅꯨꯃꯤꯗꯥꯡꯗ ꯕꯔꯄꯦꯇꯥ ꯔꯣꯗ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤ ꯐꯥꯕꯅꯤ ꯍꯥꯏꯅꯁꯨ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤ CFIꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯃꯃꯤꯡ ꯖꯍꯤꯗꯨꯔ ꯏꯁꯂꯥꯝ ꯀꯧꯏ ꯂꯨꯞꯁꯤꯒꯤ ꯇ꯭ꯔꯦꯖꯔꯔꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁꯤꯟꯍꯥꯅ ꯍꯥꯏꯈꯤ PFIꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯅ ꯂꯨꯞꯁꯤꯒꯤ ꯑꯁꯥꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯀꯤꯔ ꯍꯨꯁꯦꯟ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯕꯨ ꯁꯃꯥꯅꯤ ꯄꯨꯂꯤꯁꯅ ꯃꯈꯣꯏꯗꯒꯤ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 1.5 ꯑꯃꯁꯨꯡ ꯆꯦ ꯆꯥꯡ ꯀꯌꯥꯃꯨꯛ ꯐꯨꯒꯠꯈꯤ ꯍꯥꯏꯅꯁꯨ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤ ASPꯅ ꯍꯥꯏꯈꯤ ꯏꯪ 2022ꯒꯤ ꯁꯦꯞꯇꯦꯝꯕꯔꯗ ꯂꯨꯞꯁꯤꯡ ꯑꯁꯤ ꯊꯤꯡꯖꯤꯟꯈꯤꯕꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯥꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅꯤ ꯑꯃꯗꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯋꯥꯡꯃꯗꯒꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯈꯥ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯈꯣꯏ ꯄꯨꯂꯤꯁꯅ ꯃꯇꯝ ꯁꯥꯡꯅ ꯈꯨꯡꯒꯨꯜ ꯂꯤꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯔꯝ ꯈꯪꯗꯣꯛꯅꯕ ꯃꯈꯣꯏ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯤ ꯏꯁꯂꯥꯝ ꯑꯃꯁꯨꯡ ꯍꯨꯁꯦꯟꯅ ꯕꯛꯁꯤꯌꯥ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯑꯃꯗꯤ ꯁꯃꯥꯅ ꯕꯔꯄꯦꯇꯥꯗꯒꯤꯅꯤ ꯍꯥꯏꯅꯁꯨ ASPꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯆꯠꯊꯕꯒꯤꯗꯃꯛ ꯏꯪ 2022ꯒꯤ ꯁꯦꯞꯇꯦꯝꯕꯔꯗ ꯁꯦꯟꯇꯔꯅ PFI CFI ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯇꯣꯞꯄ 8 ꯊꯤꯡꯖꯤꯟꯈꯤꯕꯅꯤ ꯑꯃꯁꯨꯡ CFI ꯑꯁꯤ PFIꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯋꯤꯡꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯁꯤꯌꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯑꯉꯥꯡꯁꯤꯡ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯃꯈꯣꯏꯕꯨ ꯁꯥ ꯉꯥ ꯂꯣꯏꯅꯕꯒꯨꯝ ꯂꯣꯏꯅꯕꯤꯈꯤ ꯌꯨꯀ꯭ꯔꯦꯟ ꯔꯁꯤꯌꯥꯅ ꯑꯣꯀꯨꯄꯥꯏ ꯇꯧꯈ꯭ꯔꯕ ꯀ꯭ꯔꯤꯃꯤꯌꯥ ꯔꯁꯤꯌꯥꯒꯤ ꯃꯐꯝ ꯈꯔꯗ ꯑꯥꯏꯟ ꯀꯥꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯉꯥꯡ 30 ꯆꯌꯣꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯕ ꯐꯪꯈ꯭ꯔꯦ ꯃꯁꯤ ꯌꯨꯀ꯭ꯔꯦꯟ ꯑꯃꯗꯤ ꯑꯦꯂꯥꯏꯠ ꯐꯣꯔꯁꯁꯤꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯃꯇꯝ ꯁꯥꯡꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯍꯟꯗꯛꯇ ꯅꯧꯅ ꯑꯉꯥꯡ 30 ꯑꯗꯨ ꯊꯥꯗꯣꯔꯛꯈꯤꯕꯅꯤ ꯕꯦꯂꯥꯔꯁ ꯉꯝꯈꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯇꯝꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨ ꯀꯞꯅ ꯀꯣꯟꯁꯤꯟꯈꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯔꯦꯁꯀ꯭ꯌꯨ ꯃꯤꯁꯟ ꯑꯗꯨ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯃꯔꯤꯗ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ 30 ꯑꯗꯨ ꯅꯧꯅ ꯃꯃꯥꯡꯒꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯊꯥꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯕꯤ ꯆꯍꯤ 18ꯗ ꯉꯥꯏꯔꯤꯕꯤ ꯗꯁꯥꯔꯥ ꯀꯅꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀ ꯄꯣꯛꯃꯤꯟꯅꯕꯤ ꯇ꯭ꯋꯤꯟ ꯁꯤꯁꯇꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯔꯁꯤꯌꯥꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯕ ꯈꯦꯔꯁꯣꯟ ꯁꯤꯇꯤꯗꯒꯤ ꯏꯪ 2022ꯒꯤ ꯑꯔꯣꯏꯕ ꯊꯥꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯈꯤ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯀ꯭ꯔꯤꯃꯤꯌꯥꯗ ꯆꯌꯣꯜ ꯈꯔꯒꯤ ꯑꯣꯏꯅ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀ꯭ꯔꯤꯃꯤꯌꯥꯗ ꯌꯧꯔꯕ ꯃꯇꯝꯗ ꯔꯁꯤꯌꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯁꯥꯡꯊꯅ ꯂꯩꯅꯅꯕ ꯈꯟꯈꯤ ꯔꯁꯤꯌꯥꯒꯤ ꯂꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯌꯣꯛꯂꯒꯗꯕꯅꯤ ꯍꯥꯏꯈꯤ ꯃꯈꯥ ꯇꯥꯅ ꯅꯈꯣꯏ ꯁꯥꯡꯊꯅ ꯀ꯭ꯔꯤꯃꯤꯌꯥꯗ ꯂꯩꯔꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯄꯗ ꯃꯈꯣꯏ ꯀꯞꯄ ꯍꯧꯔꯛꯈꯤ ꯍꯥꯏꯔꯤ ꯗꯁꯥꯒꯤ ꯃꯃꯥ ꯅꯥꯇꯥꯂꯤꯌꯥꯅ ꯍꯥꯏ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯊꯤꯅꯕꯒꯤꯗꯃꯛ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯀ꯭ꯔꯤꯃꯤꯌꯥ ꯇꯝꯅ ꯄꯣꯂꯦꯟ ꯑꯃꯗꯤ ꯕꯦꯂꯥꯔꯁ ꯐꯥꯎꯔꯒ ꯆꯠꯈꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯀ꯭ꯔꯤꯃꯤꯌꯥ ꯄꯤꯅꯨꯟꯁꯨꯂꯥ ꯑꯁꯤ ꯔꯁꯤꯌꯥꯅ ꯀꯨꯝꯁꯤꯡ ꯏꯪ 2014ꯗꯒꯤ ꯑꯣꯀꯨꯄꯥꯏ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯐꯝꯅꯤ ꯃꯆꯥꯁꯤꯡꯕꯨ ꯊꯤꯕ ꯆꯠꯄ ꯈꯣꯡꯆꯠ ꯑꯗꯨ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯍꯤꯡꯁꯤꯡ ꯑꯃꯗ ꯇꯨꯝꯈꯤꯗꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯝꯅ ꯇꯨꯝꯈꯤ ꯃꯈꯣꯏꯅ ꯀꯦꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯕ ꯃꯑꯣꯡꯁꯤꯡꯗꯨ ꯎꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤ ꯑꯉꯥꯡꯁꯤꯡꯗꯨ ꯇꯔꯪꯅ ꯏꯈꯣꯏꯅ ꯈꯖꯤꯟꯕ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯊꯝꯂꯝꯕ ꯎꯈꯤ ꯍꯥꯏꯔꯤ ꯀꯤꯐꯇꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏ ꯃꯃꯥꯡꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜꯗ ꯃꯣꯁꯀꯣꯅ ꯌꯨꯀ꯭ꯔꯦꯟꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯔꯁꯤꯌꯥꯅ ꯃꯈꯣꯏꯅ ꯑꯣꯀꯨꯄꯥꯏ ꯇꯧꯈ꯭ꯔꯕ ꯀ꯭ꯔꯤꯃꯤꯌꯥꯗ ꯌꯥꯝꯗ꯭ꯔꯕꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯉꯥꯡ 18,900 ꯐꯥꯗꯨꯅ ꯄꯨꯕꯤꯈꯤꯕꯅꯤ ꯊꯧꯑꯣꯡ ꯑꯗꯨꯃꯛ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯑꯉꯥꯡꯁꯤꯡꯕꯨ ꯐꯥꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ